Central Board of Secondary Education CBSE na lauba class 10 amadi 12 exam gi result ngasi CBSE gi official website ta haidokre handak chahi asida CBSE gi class 12 ta mahairoi lakh 13,000 chamri kun pass tauduna chada marifu taret dasmik mapani pan yauduna mamang chahi dagi chada Sinodasmik taruk manga henkre ngasi haidokiba exam gi result aduda mahairoi nupi machana chada marifudara mathoi dasmik manga ani pass tauki amaromda mahairoi nupa machana chada marifu manga dasmik ama ani pass taukiduna chahi asigi oina nupi machana nupa macha mahairoi singdagi chada taruk dasmik mari sino henduna pass taukiba haina ngasi result ki matungin hairi amaromda ngasi CBSE na lauba class 10 gi result su ngasi haidokre pass tawbagi chang chada marifudara humdoi dasmik taruk sino yoki class 10 da su nupi machana nupa macha mahairoi singdagi chada ani dasmik sino mari chatli hairi mamang chahi ki pass percentage asi marifudara humdoi dasmik ama ani oikibani handak chahina pass percentage su khara wangkhatli hairi